ꯕꯣꯏꯡꯅ ꯚꯥꯏꯔꯦꯜ ꯆꯠꯄꯕꯨ ꯀꯩꯅꯣ ꯃꯤꯅ ꯆꯠꯅꯒꯦ ꯐꯪꯗꯅ ꯚꯥꯏꯔꯦꯜ ꯆꯠꯍꯟꯕꯤꯌꯨ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪꯅ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯕꯣ ꯑꯃꯨꯛꯇꯪ ꯆꯠꯄꯕꯨ ꯀꯩꯅꯣ ꯑꯅꯤꯔꯛ ꯁꯨꯅ ꯆꯠꯇꯧꯁꯨ ꯅꯠꯇꯕꯗꯨꯕꯨ ꯄꯥꯟꯊꯣꯏꯗꯨ ꯕꯣꯏꯡꯒꯤ ꯋꯥꯍꯩꯗꯨꯗ ꯄꯦꯔꯤ ꯄꯦꯔꯤ ꯄꯥꯟꯊꯣꯏꯅ ꯌꯥꯔꯣꯏ ꯑꯩ ꯏꯀꯥꯏꯀꯣ ꯃꯤꯅ ꯐꯔꯒ ꯍꯣꯡꯁꯤ ꯍꯥꯏꯁꯨ ꯌꯥꯗꯦ ꯕꯣꯏꯡ ꯄꯥꯟꯊꯣꯏꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯊꯣꯛꯂꯛꯏ ꯕꯣꯏꯡꯅ ꯍꯣꯏ ꯃꯁꯤꯗꯤꯕ ꯑꯉꯥꯎꯕꯤ ꯀꯩꯒꯤ ꯚꯥꯏꯔꯦꯜ ꯆꯠꯍꯟꯗꯣꯏꯅꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯐꯥꯎ ꯅꯝꯍꯜꯂꯣꯏꯒꯦ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡ ꯏꯆꯥꯁꯤꯡꯅ ꯌꯦꯡꯖꯁꯅꯣꯅ ꯇꯧꯕꯅꯤ ꯄꯥꯟꯊꯣꯏꯗꯤ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯈ꯭ꯔꯦ ꯕꯣꯏꯡ ꯄꯥꯟꯊꯣꯏꯗꯨ ꯏꯀꯥꯏꯔꯦ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯕꯣꯏꯡꯁꯨ ꯀꯩꯝ ꯍꯥꯏꯔꯨꯗ꯭ꯔꯦ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯕꯣꯏꯡꯅ ꯊꯣꯏ ꯇꯨꯝꯊꯣꯛꯑꯁꯤ ꯍꯌꯦꯡꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯑꯩꯒꯤꯗꯃꯛ ꯅꯣꯛꯇꯨꯅ ꯀꯨꯟꯗꯣ ꯂꯦꯡꯉꯛꯎꯀꯣ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯕꯣꯏꯡꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯆꯤꯡꯌꯥꯗꯒꯤ ꯊꯧꯔꯛꯂꯤꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜ ꯃꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯂꯤ ꯃꯥꯂꯪꯕ ꯃꯥꯁꯨ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯕꯒ ꯂꯣꯏꯅꯅ ꯇꯞꯅ ꯈꯣꯡꯗꯣꯏ ꯍꯨꯜꯂꯛꯂꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥꯁꯨ ꯃꯅꯤꯡ ꯇꯝꯅ ꯐꯨꯒꯥꯏꯅ ꯁꯠꯀꯥꯏꯔꯛꯂꯤ ꯈ꯭ꯋꯥꯡꯖꯤꯡꯕ ꯈꯣꯏꯃꯨ ꯃꯥꯁꯨ ꯂꯩꯔꯥꯡꯒꯤ ꯂꯩꯀꯥꯗ ꯂꯍꯤ ꯆꯨꯞꯀꯗꯕꯒꯤ ꯉꯔꯪ ꯉꯪꯂꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯃꯦꯝ ꯑꯗꯨ ꯆꯦꯡ ꯍꯩꯒꯗꯕꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯊꯣꯛꯂꯛꯏ ꯑꯔꯥꯡꯕꯝ ꯑꯍꯜ ꯑꯗꯨꯅ ꯆꯦꯡ ꯍꯩꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯆꯦꯡ ꯍꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯨꯟꯗꯣ ꯂꯦꯡꯕꯒꯤ ꯃꯔꯥꯡ ꯇꯧꯅꯔꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯂꯣꯌꯥ ꯍꯣꯏꯗ ꯑꯣꯏꯔꯝꯃꯤ ꯂꯣꯌꯥꯁꯨ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯋꯥꯖꯔꯝꯃꯤ ꯌꯣꯍꯦꯟ ꯃꯦꯛꯁꯁꯨ ꯂꯥꯛꯂꯝꯃꯤ ꯌꯣꯍꯦꯟ ꯑꯁꯣꯝꯒꯤꯗꯣ ꯑꯝꯇ ꯌꯦꯡꯂꯝꯃꯣ ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯂꯩꯊꯣꯔꯛꯄꯗ ꯄꯥꯟꯊꯣꯏꯗꯨ ꯃꯧꯄꯥꯅ ꯁꯝꯗꯨꯅ ꯊꯣꯛꯂꯛꯏ ꯂꯣꯌꯥꯒ ꯊꯦꯡꯖꯤꯟꯅꯒꯦ ꯇꯧꯏ ꯂꯣꯌꯥꯅ ꯄꯥꯟ ꯁꯣꯏꯈ꯭ꯔꯦ ꯂꯣꯌꯥ ꯉꯥꯏꯍꯥꯛ ꯏꯛ ꯇꯧꯏ ꯄꯥꯟꯊꯣꯏ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯐꯖꯈ꯭ꯔꯕ ꯑꯉꯧꯕ ꯐꯤꯗꯥ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ ꯄꯥꯝꯃꯨ ꯃꯀꯥꯗ ꯍꯨꯛꯅꯕ ꯍꯥꯏꯗꯨꯅ ꯂꯩꯈꯜ ꯆꯥꯅ ꯂꯩ ꯂꯦꯡꯕ ꯍꯧꯈ꯭ꯔꯦ ꯂꯣꯌꯥ ꯄꯥꯟꯊꯣꯏꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯔꯤ ꯊꯃꯣꯏꯗ ꯄꯤꯔꯥꯡꯅ ꯊꯨꯝꯂꯝꯃꯤ ꯐꯥꯖꯤꯟꯕ ꯉꯝꯗ ꯃꯄꯥꯜ ꯊꯣꯛꯂꯛꯏ ꯇꯟꯖꯥꯗꯨꯗ ꯃꯦꯛꯁ ꯂꯣꯌꯥ ꯂꯥꯛꯂꯝꯃꯤ ꯃꯦꯛꯁꯅ ꯚꯥꯏ ꯂꯣꯌꯥ ꯈꯨꯝꯗꯦ ꯃꯤꯠꯐꯝꯗꯨ ꯍꯣꯡꯗꯕ ꯃꯈꯩ ꯄꯥꯟꯊꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯌꯣꯍꯦꯟꯅ ꯚꯥꯏ ꯂꯣꯌꯥꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯃꯦꯛꯁꯅ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯅꯪ ꯈꯜꯂꯤꯗꯣ ꯂꯣꯌꯥꯅ ꯀꯩꯅꯣ ꯑꯩ ꯀꯩ ꯈꯜꯂꯒꯦ ꯚꯥꯏ ꯑꯁ ꯌꯥꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯕꯣꯏꯡ ꯄꯥꯟꯊꯣꯏꯕꯨ ꯎꯅꯤꯡꯃꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯋꯥ ꯍꯥꯏꯕ ꯁꯥꯗꯨꯅ ꯆꯪꯂꯛꯏ ꯕꯣꯏꯡꯅ ꯍꯩ ꯅꯣꯏꯕꯨ ꯑꯗꯨꯋꯥꯏꯒꯤ ꯇꯦꯕꯜꯗꯣ ꯐꯖꯅ ꯊꯥꯎꯅꯦ ꯍꯥꯏꯗꯨꯅ ꯕꯣꯏꯡ ꯄꯥꯟꯊꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯄꯥꯟꯊꯣꯏꯁꯨ ꯂꯩ ꯂꯦꯡꯕ ꯂꯣꯏꯔꯗꯨꯅ ꯀꯦꯃꯦꯔꯥꯃꯦꯟꯗꯨꯅ ꯍꯨꯛꯄꯒꯤ ꯁ꯭ꯇꯥꯏꯜꯗ ꯀꯨꯟꯗꯣ ꯊꯥꯡꯒꯠꯂꯛꯎ ꯍꯥꯏꯕꯗꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯡꯒꯠꯂꯛꯏ ꯇꯥꯟꯖꯥꯗꯨꯗ ꯕꯣꯏꯡꯒꯤ ꯃꯉꯛꯁꯝ ꯃꯄꯥ ꯇꯥꯔꯝꯃꯤ ꯕꯣꯏꯡ ꯄꯥꯟꯊꯣꯏꯗ ꯃꯤꯠꯁꯦ ꯀꯠꯆꯜꯂꯤ ꯄꯥꯟꯊꯣꯏ ꯕꯣꯏꯡꯒꯤ ꯃꯇꯧꯗꯨꯗ ꯈꯪꯍꯥ ꯍꯥꯏ ꯄꯥꯟꯊꯣꯏꯅ ꯍꯥꯕꯗꯨꯗ ꯕꯣꯏꯡꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯕꯣꯏꯡꯅ ꯊꯣꯏ ꯀꯩꯗꯧꯔꯒꯦ ꯄꯥꯟꯊꯣꯏ ꯕꯣꯏꯡꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯗꯨꯅ ꯇꯞꯅ ꯀꯩꯝ ꯇꯧꯗꯤꯌꯦ ꯕꯣꯏꯅꯥꯎꯅ ꯅꯥꯀꯟꯗꯒꯤ ꯑꯍꯝ ꯕꯣꯏꯡ ꯏꯀꯥꯏꯔꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯃꯌꯥꯝꯗꯨ ꯕꯣꯏꯡꯗ ꯌꯦꯡꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯀꯨꯟꯗꯣ ꯂꯦꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯄꯥꯟꯊꯣꯏꯁꯨ ꯀꯦꯕ ꯍꯧꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯔ ꯖꯇ꯭ꯔꯥ ꯍꯧꯈ꯭ꯔꯦ ꯕꯣꯏꯡꯗꯨ ꯋꯥꯡꯕ ꯆꯥꯎꯔꯦ ꯐꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡꯗꯨꯗ ꯑꯁꯥꯡꯕ ꯆꯟꯗꯣꯜ ꯀꯣꯛꯀꯤ ꯁꯅꯥ ꯃꯆꯨꯒꯤ ꯀꯣꯛꯌꯦꯠ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ ꯃꯌꯥꯝꯗꯨ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡ ꯕꯣꯏꯡ ꯄꯥꯟꯊꯣꯏꯕꯨ ꯂꯧꯕ ꯂꯥꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯔꯗꯨ ꯂꯨꯍꯣꯡꯐꯥꯟꯗ ꯐꯝꯈ꯭ꯔꯦ ꯕꯣꯏꯡ ꯄꯥꯟꯊꯣꯏꯕꯨ ꯎꯅꯤꯡꯃꯟꯕꯅ ꯃꯁꯥꯗꯨ ꯂꯩꯇꯥꯔꯝꯗꯦ ꯕꯣꯏꯡ ꯋꯥꯈꯜꯗ ꯈꯜꯂꯤ ꯕꯣꯏꯡꯅ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯀꯦꯗ꯭ꯔꯁꯨ ꯐꯖꯔꯒ ꯂꯩꯔꯗꯨꯕꯨ
ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯀꯩꯅꯥꯁꯨ ꯊꯣꯛꯂꯛꯂꯦ꯫ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯗꯨꯒꯤ ꯐꯖꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯏꯁꯩ ꯁꯛꯄꯤꯁꯤꯡꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤ꯫ ꯂꯩ ꯀꯣꯏꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯄꯥꯟꯊꯣꯏꯅ ꯀꯨꯟꯗꯣ ꯍꯨꯛꯂꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯄꯥꯟꯊꯣꯏ ꯕꯣꯌꯤꯡꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯕꯣꯌꯤꯡ ꯄꯥꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯀꯨꯟꯗꯣ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯅ ꯍꯨꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯂꯣꯌꯥꯗꯤ ꯄꯥꯟꯊꯣꯏꯒꯤ ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯂꯣꯌꯥꯅ "ꯄꯥꯟ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯂꯩꯌꯨꯀꯣ" ꯍꯥꯏꯗꯨꯅ ꯂꯣꯌꯥ ꯄꯥꯟꯊꯣꯏꯒꯤ ꯐꯣꯇꯣꯁꯤꯡ ꯑꯃꯗꯤ ꯃꯦꯁꯦꯖꯁꯤꯡ ꯄꯨꯝꯅꯃꯛ ꯀꯛꯊꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯟꯊꯣꯏ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯍꯤꯞꯂꯝꯃꯤ꯫ ꯕꯣꯌꯤꯡ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯈꯨꯗꯩ ꯍꯪꯒꯄꯥꯜꯗꯨ ꯍꯣꯡꯗꯣꯛꯂꯦ꯫ ꯕꯣꯌꯤꯡ ꯆꯪꯂꯛꯄꯗꯨꯗ ꯄꯥꯟꯊꯣꯏꯅ "ꯇꯥꯃꯣ" ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯕꯣꯌꯤꯡ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯄꯥꯟꯊꯣꯏꯅ "ꯇꯥꯃꯣ" ꯕꯣꯌꯤꯡ ꯄꯥꯟꯊꯣꯏꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯥꯟꯊꯣꯏꯅ "ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ?" ꯕꯣꯌꯤꯡ ꯉꯛꯅ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯕꯣꯌꯤꯡꯅ "ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ?" ꯄꯥꯟꯊꯣꯏꯅ "ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ?" ꯕꯣꯌꯤꯡꯅ "ꯍꯧꯖꯤꯛꯀꯤꯗꯣ ꯃꯤꯡꯗꯣ ꯍꯥꯏꯕ." ꯄꯥꯟꯊꯣꯏꯅ "ꯀꯩꯗꯧꯔꯒꯦ ꯑꯗꯣ?" "ꯇꯥꯃꯣ ꯍꯥꯏꯕꯅꯦ." ꯕꯣꯌꯤꯡꯅ "ꯁꯦꯁ, ꯑꯗꯨ ꯉꯍꯥꯟꯅ ꯀꯧꯕ ꯌꯥꯗ꯭ꯔꯣ? ꯀꯩꯗꯧꯔꯒ ꯂꯩꯒꯦꯕ? ꯋꯥꯈꯜꯒꯁꯦ ꯑꯉꯥꯡ ꯈꯪꯑꯣꯟ ꯑꯣꯟꯊꯣꯔꯛꯑꯦ ꯑꯗꯣ ꯊꯣꯏ." ꯄꯥꯟꯊꯣꯏꯅ "ꯀꯩꯗꯧꯔꯒꯦ?" ꯕꯣꯌꯤꯡꯅ "ꯉꯁꯤꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯈꯪꯕ꯭ꯔꯥ?" ꯄꯥꯟꯊꯣꯏꯅ "ꯈꯪꯗꯦ." ꯕꯣꯌꯤꯡꯅ "ꯉꯁꯤꯁꯦ ꯋꯥꯛꯆꯤꯡꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕꯅꯦ." ꯄꯥꯟꯊꯣꯏ 14ꯅꯤ ꯄꯥꯟꯕ ꯄꯜꯂꯛꯄꯗꯨꯗ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ "ꯇꯥꯃꯣ." ꯕꯣꯌꯤꯡꯅ "ꯈꯪꯉꯤ ꯈꯪꯉꯤ." ꯕꯣꯌꯤꯡꯁꯨ ꯄꯥꯟꯊꯣꯏꯅ 14ꯅꯤ ꯄꯥꯟꯕ ꯊꯥꯖꯕꯨ ꯉꯥꯎꯖꯩ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯕꯣꯌꯤꯡꯅ ꯄꯥꯟꯊꯣꯏꯕꯨ ꯁꯝꯗꯨꯅ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ꯫ ꯄꯥꯟꯊꯣꯏ ꯊꯥꯖ ꯃꯥꯕꯨ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯖꯔꯦ ꯕꯣꯌꯤꯡꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯗꯨꯅ꯫ ꯄꯥꯟꯊꯣꯏꯅ "ꯇꯥꯃꯣ." ꯕꯣꯌꯤꯡꯅ "ꯇꯥꯏꯌꯦ, ꯀꯩꯗꯧꯔꯒꯦ?" ꯄꯥꯟꯊꯣꯏꯅ "ꯊꯥꯖꯁꯦ ꯐꯖꯗ꯭ꯔꯥ?" ꯕꯣꯌꯤꯡꯅ "ꯐꯖꯩ." ꯕꯣꯌꯤꯡ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯃꯤꯒꯤꯗꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯍꯥꯏꯅꯩ, ꯑꯩꯒꯤꯅ ꯊꯥꯖ ꯅꯣꯡꯏꯟ ꯁꯩꯊꯥ ꯂꯩꯔꯤ. ꯑꯁ ꯑꯩꯗꯤꯕ." ꯄꯥꯟꯊꯣꯏꯅ "ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯃꯣ?" ꯕꯣꯌꯤꯡꯅ "ꯀꯩꯝ ꯍꯥꯏꯗꯦ, ꯌꯥꯝ ꯐꯖꯩꯌꯦꯕ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯕꯣꯌꯤꯡꯅ "ꯊꯣꯏ." ꯄꯥꯟꯊꯣꯏ ꯈꯨꯝꯂꯛꯇꯦ꯫ ꯕꯣꯌꯤꯡꯅ "ꯊꯣꯏ, ꯇꯥꯕ꯭ꯔꯣ? ꯑꯁ ꯏꯍꯦ, ꯇꯨꯝꯂ ꯃꯥꯜꯂꯦꯅꯦ" ꯍꯥꯏꯗꯨꯅ ꯕꯣꯌꯤꯡꯅ ꯄꯥꯟꯊꯣꯏꯕꯨ ꯄꯝꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯐꯩꯖꯨꯞ ꯆꯤꯡꯈꯠꯄꯤꯔꯝꯃꯤ꯫ ꯕꯣꯌꯤꯡꯅ ꯅꯨꯡꯁꯤꯅ ꯂꯥꯏꯕꯛꯇꯁꯨ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯕꯣꯌꯤꯡꯒꯤ ꯃꯊꯥꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯖꯩ꯫ ꯊꯥꯖ ꯃꯥꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯂꯩꯆꯤꯜꯂꯛꯇ ꯂꯣꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯂꯣꯏꯅꯤꯡꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯟꯊꯣꯏ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯧꯔꯝꯃꯤ꯫ ꯍꯪꯒꯄꯥꯜ ꯁꯨꯠ ꯇꯧꯔꯗꯨꯅ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯃꯥ ꯑꯅꯤꯒꯤ ꯆꯥ ꯄꯤꯕ ꯂꯥꯛꯏ꯫ ꯃꯃꯥ ꯑꯅꯤꯗꯨ ꯒꯥꯔꯗꯦꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯦꯃꯅ "ꯏꯆꯟ, ꯏꯅꯝꯃꯗꯤ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ." ꯔꯦꯕꯤꯀꯥꯅ "ꯏꯅꯝꯃ, ꯀꯔꯤ ꯇꯧꯕꯤꯔꯒꯦ?" ꯃꯦꯃꯅ "ꯏꯅꯝꯃꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯄꯗꯣ ꯉꯁꯤꯗꯤ ꯅꯤꯡꯕ ꯊꯨꯡꯂꯦꯅꯦꯍꯦ." ꯔꯦꯕꯤꯀꯥꯅ "ꯏꯅꯝꯃ, ꯀꯔꯤ ꯀꯔꯝꯕ ꯑꯣꯏꯔꯕꯅꯣ?" ꯃꯦꯃꯅ "ꯅꯪꯁꯨ ꯈꯪꯃꯟꯗꯦꯍꯦ. ꯑꯩꯅ ꯏꯆꯥꯊꯣꯏꯕꯤꯕꯨ ꯏꯃꯧ ꯑꯣꯏꯖꯒꯦ ꯈꯜꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯣꯏꯔꯦꯗꯅ. ꯃꯁꯤꯅꯦ ꯏꯅꯝꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯁꯦ." ꯔꯦꯕꯤꯀꯥꯅ "ꯏꯅꯝꯃ, ꯅꯆꯜꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯏꯆꯥꯁꯦ ꯄꯤꯛꯂꯤꯉꯩꯗꯒꯤꯁꯨ ꯅꯥꯎꯔꯤ ꯌꯥꯎꯀꯣꯟꯕ ꯐꯪꯂꯛꯇ꯭ꯔꯦ. ꯏꯁꯥꯒꯤ ꯏꯔꯥꯜ ꯀꯌꯥꯕꯨ ꯏꯆꯥꯊꯣꯏꯅ ꯉꯥꯛꯄꯤꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯤ. ꯏꯁꯥꯒꯤ ꯏꯔꯥꯜ ꯀꯌꯥꯗꯨꯅ ꯏꯆꯥꯗ ꯏꯅꯤꯡꯇꯝꯅ ꯀꯧꯕ ꯐꯥꯎꯕ ꯉꯝꯖꯗꯦ.
ꯃꯃꯥ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯅꯥꯎꯌꯣꯛ ꯅꯥꯀꯣꯜ ꯇꯧꯔꯛꯇ꯭ꯔꯕ ꯏꯆꯥꯁꯦ ꯏꯅꯝꯃꯅ ꯅꯈꯨꯠ ꯆꯥꯅ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯨꯀꯣ꯫ ꯃꯦꯝꯃꯅ ꯏꯆꯟ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯃꯗꯨꯗ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯀꯔꯝꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ, ꯀꯔꯝꯅ ꯏꯆꯥ ꯏꯁꯨꯒꯤ ꯏꯃꯧꯁꯤꯡꯒꯤ ꯀꯨꯝꯍꯩ ꯀꯔꯝꯅ ꯌꯦꯡꯒꯅꯤ? ꯔꯦꯕꯤꯀꯥꯅ ꯏꯅꯝꯃ, ꯃꯦꯝꯃꯅ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯏꯃꯧꯅꯤ ꯈꯟꯗꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯑꯩꯅꯒ ꯇꯥꯛꯅꯤꯡꯉꯥꯏ ꯂꯩꯇꯦꯗ, ꯃꯥꯅ ꯑꯗꯨꯝ ꯏꯅꯝꯃꯗ ꯇꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯉꯥꯏ ꯑꯅꯤꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯁꯨꯅꯤꯇꯥ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯨꯅꯤꯇꯥꯅ ꯏꯆꯦ, ꯏꯆꯦꯒ ꯏꯅꯝꯃꯒꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤꯀꯣ꯫ ꯃꯦꯝꯃꯅ ꯏꯍꯦ ꯁꯨꯅꯤꯇꯥ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪꯕꯨ ꯊꯕꯛ ꯊꯣꯔꯛꯂꯕꯣ? ꯆꯥꯒ ꯊꯛꯈꯤꯁꯤꯅꯦ, ꯅꯃꯧꯒꯤ ꯅꯈꯨꯠ ꯌꯦꯡꯈꯨꯑꯣ꯫ ꯁꯨꯅꯤꯇꯥꯅ ꯏꯃꯧꯒꯤ ꯃꯈꯨꯠꯇꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯦꯗ꯫ ꯃꯦꯝꯃꯅ ꯍꯥꯟꯅꯒ ꯍꯧꯖꯤꯛꯀꯗꯤ ꯃꯥꯟꯅꯔꯔꯣꯏꯌꯦ, ꯉꯁꯤꯗꯒꯤꯅ ꯃꯍꯥꯎ ꯑꯃ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯍꯨꯝꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯄꯥꯟꯊꯣꯏ ꯆꯥ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯟꯊꯣꯏꯅ ꯏꯃꯥ, ꯃꯦꯝꯃꯅ ꯍꯩꯃꯥ, ꯆꯥ ꯄꯨꯔꯛꯂꯕꯣ ꯏꯃꯧꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯃꯥꯒ ꯆꯆꯥꯒꯗ ꯍꯥꯟꯅ ꯄꯤꯔꯣ꯫ ꯄꯥꯟꯊꯣꯏ ꯆꯥꯗꯨ ꯃꯊꯪ ꯃꯊꯪ ꯄꯤꯔꯝꯃꯤ꯫ ꯁꯨꯅꯤꯇꯥꯅ ꯏꯃꯧꯗꯤ ꯆꯆꯥ ꯂꯥꯛꯀꯅꯤ ꯈꯪꯕ꯭ꯔꯣ? ꯆꯥꯁꯦ ꯌꯥꯝ ꯍꯩꯅ ꯄꯨꯔꯛꯏꯀꯣ꯫ ꯄꯥꯟꯊꯣꯏꯅ ꯅꯣꯛꯇꯨꯅ ꯈꯪꯉꯤ, ꯊꯣꯡꯅꯥꯎꯗꯒꯤ ꯎꯕ꯫ ꯃꯦꯝꯃꯅ ꯑꯉꯥꯡꯈꯩꯗꯤ ꯆꯥ ꯊꯛꯈ꯭ꯔꯕꯣ? ꯄꯥꯟꯊꯣꯏꯅ ꯊꯛꯈ꯭ꯔꯦ꯫ ꯃꯦꯝꯃꯅ ꯑꯆꯧꯕꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ? ꯄꯥꯟꯊꯣꯏꯅ ꯏꯀꯥꯏꯅ ꯍꯧꯒꯠꯇ꯭ꯔꯤ꯫ ꯃꯦꯝꯃꯅ ꯆꯠꯂꯣ, ꯑꯆꯧꯕꯗꯣ ꯍꯧꯒꯠꯂꯣ ꯍꯥꯏꯌꯨ꯫ ꯄꯥꯟꯊꯣꯏꯅ ꯍꯣꯏ꯫ ꯄꯥꯟꯊꯣꯏ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯑꯍꯨꯝꯗꯨ ꯅꯣꯛꯇꯨꯅ ꯄꯥꯟꯊꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯌꯦꯡꯍꯧꯏ꯫ ꯄꯥꯟꯊꯣꯏ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯣꯌꯤꯡꯁꯨ ꯉꯁꯥꯏꯅ ꯍꯧꯒꯠꯂꯕꯅꯤ, ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯅ ꯍꯧꯗꯣꯛꯄ ꯉꯥꯏꯕꯅꯤ꯫ ꯕꯣꯌꯤꯡ ꯄꯥꯟꯊꯣꯏ ꯆꯪꯂꯛꯄꯗꯨꯗ ꯑꯃꯨꯛ ꯇꯨꯝꯁꯤꯟꯅꯩ꯫ ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ꯫ ꯕꯣꯌꯤꯡ ꯈꯨꯝꯂꯝꯗꯦ꯫ ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ ꯇꯥꯕ꯭ꯔꯣ? ꯕꯣꯌꯤꯡꯅ ꯇꯥꯏꯌꯦ꯫ ꯄꯥꯟꯊꯣꯏꯅ ꯏꯃꯥꯅ ꯍꯧꯒꯠꯂꯣ ꯍꯥꯏꯌꯦ꯫ ꯉꯍꯥꯟꯈꯩꯗꯤ ꯊꯦꯡꯗꯦ, ꯃꯤ ꯑꯩ ꯏꯀꯥꯏꯀꯣ꯫ ꯕꯣꯌꯤꯡꯅ ꯀꯩꯒꯤ ꯏꯀꯥꯏꯔꯤꯕ ꯅꯪꯗꯤ? ꯅꯪꯉꯣꯟꯗ ꯏꯀꯥꯏꯌꯨ ꯍꯥꯏꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯉꯟꯇꯥ ꯍꯧꯔꯤꯗꯤ? ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯁꯦ꯫ ꯄꯥꯟꯊꯣꯏꯅ ꯇꯥꯅꯤꯡꯗꯦꯀꯣ, ꯊꯦꯡꯂꯛꯀꯅꯨ, ꯏꯔꯨꯁꯨ ꯂꯨꯗ꯭ꯔꯤꯕ ꯅꯪꯅ꯫ ꯇꯥꯃꯣ, ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯅꯥꯔꯁꯨ ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯕꯣꯌꯤꯡꯅ ꯍꯣꯏꯅꯦ, ꯅꯪ ꯍꯥꯏꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯃꯧ ꯑꯣꯏꯒꯦꯔꯥ ꯅꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯁꯦꯕ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯁꯦꯕ꯫ ꯄꯥꯟꯊꯣꯏꯅ ꯇꯥꯃꯣ, ꯊꯦꯡꯂꯛꯀꯅꯨ ꯍꯥꯏꯕ꯫ ꯁꯦ ꯁꯪꯒꯣꯝꯁꯦ ꯁꯤꯗ ꯊꯝꯂꯝꯂꯒꯦ, ꯅꯁꯥ ꯁꯦꯡꯗꯣꯛꯂꯒ ꯊꯛꯑꯣꯀꯣ꯫ ꯕꯣꯌꯤꯡꯅ ꯑꯗꯨ ꯑꯣꯏꯗꯤ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯊꯣꯏꯊꯣꯏ, ꯅꯪꯅ ꯁꯨꯃꯥꯏꯅꯒ ꯇꯥꯃꯣꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯂꯥꯏꯔꯥꯡ ꯑꯣꯏꯅ ꯁꯠꯀꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦ꯫ ꯄꯥꯟꯊꯣꯏꯅ ꯏꯀꯥꯏꯅ ꯑꯣꯏꯅꯔꯞ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯕꯣ? ꯕꯣꯌꯤꯡꯅ ꯍꯧꯖꯤꯛꯄꯨꯗꯤ ꯊꯥꯖꯔꯦ꯫